الحمد لله الذي هدانا إلى الحق والصواب ونهانا عن الشرك والبدعات والصلاة والسلام على رسوله الكريم. ꯒꯨꯅꯥꯍꯒꯥꯔ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤ ꯃꯐꯝꯗ ꯖꯤꯜꯍꯖ ꯊꯥꯒꯤ ꯑꯍꯀꯥꯝ ꯑꯃꯁꯨꯡ ꯐꯖꯥꯏꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ. ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯑꯃꯜꯒꯤ ꯄꯥꯡꯒꯜ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯊꯥ ꯖꯤꯜꯀꯥꯏꯗꯥꯒꯤ 28ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯊꯥ ꯎꯈꯤꯗꯕ ꯃꯔꯝꯅ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤ ꯑꯔꯕꯤ ꯀꯦꯂꯦꯟꯗꯔꯒꯤ 12ꯅꯤ ꯁꯨꯕ ꯖꯤꯜꯍꯖ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ. ꯃꯔꯝ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 12ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯏꯗꯨꯜ ꯑꯖꯍꯥ ꯑꯣꯏꯔꯒꯅꯤ ꯏꯟꯁꯥ ꯑꯜꯂꯥꯍ. ꯊꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍು ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯥ ꯃꯤꯟ ꯑയ്ಯಾಮಿನ್ ಅಹಬ್ಬು ಇಲಲ್ಲಾಹಿ ಅನ್ ಯುತಅಬ್ಬದ ಲಹು ಫೀಹಾ ಮಿನ್ ಅಶ್ರಿ ಜಿಲ್ಹಿಜ್ಜತಿ ಯಅದಿಲು ಸಿಯಾಮು ಕುಲ್ಲಿ ಯೌಮಿನ್ ಮಿನ್ಹಾ ಬಿಸಿಯಾಮಿ ಸನತಿನ್ ವ ಕಿಯಾಮು ಕುಲ್ಲಿ ಲೈಲತಿನ್ ಮಿನ್ಹಾ ಬಿಕಿಯಾಮಿ ಲೈಲತಿಲ್ ಕದ್ರ್. ಜಿಲ್ಹಜ್ ಥಾಗಿ ನುಮಿತ್ 12ꯅꯤꯗ ಇಬಾದತ್ ತೌಬದಗಿ ಹೇನ್ನ ಅಲ್ಲಾಹನ ಪಾಂಬ ಅತೋಪ್ಪ ನುಮಿತ್ ಅಮತ್ತ ಲೈತೆ. ನುಮಿತ್ಸಿಂಗ್ ಅಸಿಗಿ ಮನುಂಗ್ದಗಿ ನೋಂಗ್ಮ ರೋಜಾ ಹೇಲಬದಿ ಚಹಿ ಅಮ ರೋಜಾ ಹೇನ್ಬಗ ಮಾನಗನಿ. ಅಮಸುಂಗ್ ನುಮಿತ್ 12ನಿ ಅಸಿಗಿ ಅಹಿಂಗ್ಸಿಂಗ್ದ ತುಮ್ದದುನ ಇಬಾದತ್ ತೌರಬದಿ ಶಬೆ ಕದರ್ದ ಇಬಾದತ್ ತೌಬಗ ಮಾನಗನಿ. ಹದೀಸ್ ಅಸಿ ತಿರ್ಮಿಜಿ ಅಮಸುಂಗ್ ಇಬ್ನೆ ಮಾಜಾದ ಯೌರಿ. ಮುಸ್ಲಿಂ ಶರೀಫ್ತ ನಕಲ್ ತೌರಿ ಅಲ್ಲಾಹಗಿ ರಸೂಲ್ ಸಲ್ಲಲ್ಲಾಹು ಅಲೈಹಿ ವಸಲ್ಲಂ ಹೈಬಿರಮ್ಮಿ, ಐನ ಅಲ್ಲಾಹ್ ತಾಲಾದ ಥಾಜೈ ಮದುದಿ ಅರಫಾ ನುಮಿತ್ ಹೈಬದಿ ಥಾ ಅಸಿಗಿ 8ನಿ ಪಾನ್ಬ ನುಮಿತ್ತ ರೋಜಾ ಹೇಲಬದಿ ಹೌಖ್ರಬ ಚಹಿ ಅಮ ಅಮಸುಂಗ್ ಲಾಕದಬ ಚಹಿ ಅಮಗಿ ಗುನಾಸಿಂಗ್ ಕೊಕ್ಪಿಗನಿ. ದುರ್ರೆ ಮನ್ಸೂರ್ಗೆ ಹದೀಸ್ ಅಮದ ಅಲ್ಲಾಹಗಿ ರಸೂಲ್ ಸಲ್ಲಲ್ಲಾಹು ಅಲೈಹಿ ವಸಲ್ಲಂ ಹೈಬಿರಮ್ಮಿ, ಅಲ್ಲಾಹಗಿ ಮನಾಕ್ತ ಜಿಲ್ಹಜ್ಗೆ ನುಮಿತ್ 12ನಿದಗಿ ಹೇನ ಫಬ ನುಮಿತ್ ಅಮತ್ತ ಲೈತೆ. ನುಮಿತ್ಸಿಂಗ್ ಅಸಿದ ಅಮಲ್ ತೌಬದಗಿ ಹೇನ ಫಬ ನುಮಿತ್ಸು ಲೈತೆ. ಮರಂ ಅಸಿನ ನುಮಿತ್ಸಿಂಗ್ ಅಸಿದ ಲಾ ಇಲಾಹ ಇಲ್ಲಲ್ಲಾಹ್ ವಲ್ಲಾಹು ಅಕ್ಬರ್ ಯಾಮ್ನ ಸೋಲು. ಮರಮ್ದಿ ಮಸಿ ಲಾ ಇಲಾಹ ಇಲ್ಲಲ್ಲಾಹ್ ಅಲ್ಲಾಹು ಅಕ್ಬರ್ ಸೋನ್ಬ ಅಮಸುಂಗ್ ಅಲ್ಲಾಹಗಿ ಜಿಕರ್ಗಿ ನುಮಿತ್ಸಿಂಗ್ನಿ. ಥಾ ಅಸಿಗಿ 9ನಿ ಪಾನ್ಬ ನುಮಿತ್ತಗಿ 12ನಿ ಪಾನ್ಬ ಫಾವ್ಬ ನುಮಿತ್ 5ನಿ ಅಸಿ ಹಜ್ಗೆ ನುಮಿತ್ಸಿಂಗ್ನಿ. ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯥ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯄ ꯍꯖ ꯌꯥꯇ꯭ꯔꯤꯛꯁꯤꯡꯅ ꯁꯦꯡꯂꯕ ꯁꯍꯔ ꯃꯛꯀꯥ ꯁꯔꯤꯐꯇ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯍꯖ ꯇꯧꯔꯒ ꯃꯁꯥꯒꯤ ꯒꯨꯅꯥꯁꯤꯡ ꯀꯣꯛꯍꯜꯂꯤ. ꯃꯁꯤꯇ ꯅꯠꯇꯅ ꯊꯥ ꯑꯁꯤꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯏꯗꯨꯜ ꯑꯖꯍꯥꯒꯤ ꯅꯃꯥꯖ ꯑꯃꯁꯨꯡ ꯉꯝꯖꯕ ꯏꯕꯥꯗꯠꯁꯤꯡ ꯇꯧꯗꯨꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯕꯤꯅꯕ ꯍꯣꯠꯅꯩ. ꯑꯃꯔꯣꯝꯗ ꯄꯥꯡꯒꯜ ꯂꯩꯕ ꯅꯤꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯗꯨꯜ ꯑꯖꯍꯥꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ 2 ꯐꯥꯎꯕꯗ ꯍꯥꯃꯦꯡ ꯌꯥꯎꯅꯆꯤꯡꯕ ꯁꯥꯁꯤꯡꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯋꯥꯖꯤꯕꯅꯤ, ꯇꯧꯗꯕ ꯌꯥꯗꯕ ꯏꯕꯥꯗꯠꯅꯤ. ꯃꯔꯝ ꯑꯁꯤꯅ ꯄꯥꯡꯒꯜ ꯂꯩꯅ ꯂꯩꯅ ꯀꯨꯔꯕꯥꯅꯤ ꯇꯧꯗꯕ ꯃꯤꯁꯛ ꯑꯗꯨ ꯒꯨꯅꯥꯍꯒꯥꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ. ꯄꯥꯡꯒꯜ ꯂꯩꯕ ꯃꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯔꯤꯕꯅꯣ? ꯀꯨꯔꯕꯥꯅꯤꯒꯤ ꯏꯇꯤꯍꯥꯁ ꯀꯔꯤꯅꯣ? ꯀꯔꯝꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ? ꯑꯁꯤꯅꯆꯤꯡꯕ ꯁꯟꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯥꯂꯤꯝꯁꯤꯡꯒ ꯇꯥꯟꯅꯕꯤꯌꯨ. ꯊꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯏꯕꯥꯗꯠ ꯑꯃꯅ ꯇꯛꯕꯤꯔ ꯇꯁ꯭ꯔꯤꯛ ꯍꯥꯏꯕꯅꯤ. ꯃꯁꯤꯒꯤ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 8ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ
ꯐꯖꯔ ꯅꯃꯥꯖ ꯃꯇꯨꯡꯗꯒꯤ ꯍꯧꯔꯒ 12 ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯁꯔ ꯅꯃꯥꯖ ꯃꯇꯨꯡ ꯐꯥꯎꯕꯅꯤ꯫ ꯍꯖꯔꯠ ꯏꯃꯥꯝ ꯑꯕꯨ ꯌꯨꯁꯨꯐ ꯑꯃꯁꯨꯡ ꯏꯃꯥꯝ ꯃꯨꯍꯝꯃꯗ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯃꯥꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯕꯥꯂꯤꯒ ꯐꯥꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯒꯤ ꯅꯃꯥꯖ ꯐꯔꯖ ꯃꯇꯨꯡꯗ ꯄꯟꯊꯕ ꯇꯧꯗꯅ ꯅꯨꯄꯥꯁꯤꯡꯅ ꯂꯥꯎꯅ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇꯪ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍു ꯋꯜಲಾಹು ꯑꯛꯕꯔ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯋලිꯜಲಾಹಿಲ್ ꯍꯝದ್ ꯍꯥꯏꯕ ꯋꯥꯖꯤꯕꯅꯤ꯫ ꯃꯁꯤꯗ ꯐꯇꯋꯥ ꯄꯤꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯕꯍꯔꯨ ꯔꯥꯏꯛ, ꯖꯧꯍꯔꯦ ꯅꯩꯌꯔꯅꯆꯤꯡꯕ ꯊꯥꯖꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯂꯥ ꯑꯁꯤ ꯈꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯏꯕꯥꯗꯠ ꯑꯁꯤ ꯊꯥꯗꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯥꯂꯥ ꯑꯁꯤꯕꯨ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯥꯂꯤꯝꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯏꯕꯥꯗꯠꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ آꯃꯤꯟ꯫ ꯋꯥ ꯑꯈꯤꯔꯨ ꯗഅꯋꯥꯅꯥ ꯑनिꯜ ꯍꯝꯗꯨꯂꯤꯜಲಾಹಿ ರಬ್ಬಿಲ್ ಆಲಮೀನ್।